Kainom thangzariba first sem gi botany gi class ibu first sem gi di asomda leigum taw. Thank you. Hoi. Nadin ko. Angobe yam thajadena hanak changai ro. Hoi changai ine nungai ribo dadin ko. Nungai ri nangdi kamai tawrige. Nungai ri ai imanabi ne Selin ko we khangnawo. Oh. Akhoi senior ne mamang higher secondary de pulakpa. Hi Selin. Hello. Do keno ne Angobe ai hana chalamage ba. Hoi adubudi phai. Haujikan gi nahasing na nisa charaga matam mangalibase sibudi nang haksang phanna bu honarido yam thagatli iman mating pangni ado nang lairik ta soirakpadi yaroi ko ado horen chapaisu pek to hansi ko ai order tawge ba Horen gi de hairo no. ai tawge tawge Hairo no. Ngai ko. Taw hello no. Ado ai surum mama thirine. Phangdri bokti nangi sida lei tari. Nang ne yagera yaroira. Layu kaino yumbu kaka do yam phabane ai heng dum haibigi mangonda. Yanida nangonda wai sinnabane. Nang se ngonda wai sin de ba. Ado ai nga sai college halakpada tap ta cha sala lai. Buk se pik thalle nang asida thongja ta ba. Is kari. Ai dinga si nangi khut amta yenge na la ise aina thongjara sa jadoi ba. Yam phatti. Nongko. Kaino haise Is khangigo lo lurano. As moisum group oina phambada sungyengumni kedoroga Nana dading ko uri khudingi kainom tawe habase atopa kanamna khangnasu aidi loina khangeba ado hairo nang dading ko nusiba ba hairo oi kanam habiro ye dading ko nabani kamai tinarakono habdo aingona su wari liro ai taningeba tinarappo makti natte ba ado nang kanam haitoi ko habiro ye promise kem ta hairo ado dading ko asina na myam jaminarasu
ꯑꯩꯅ ꯃꯤ ꯀꯅꯥꯝ ꯇꯤꯟꯅꯗꯦꯅ ꯅꯪꯅ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯦꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯈꯔ ꯄꯣꯁꯦꯁꯤꯚ ꯑꯣꯏꯕꯁꯤꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ ꯕꯥ. ꯌꯥꯔꯦ, ꯑꯝꯇ ꯑꯣꯏꯕꯤꯔꯔꯣꯏ. ꯅꯪꯁꯨ ꯀꯅꯥꯅꯣ ꯇꯤꯟꯅꯧꯁꯨ ꯆꯠꯂꯣ. ꯑꯩꯁꯨ ꯆꯠꯂꯅꯤ. ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯅꯨꯡꯉꯥꯏꯇꯦꯕ. ꯅꯪꯁꯨ ꯑꯝꯇ ꯈꯜꯂ ꯌꯦꯡꯉꯨꯅꯦ. ꯑꯩꯒꯤꯁꯨ ꯆꯦꯛꯇ ꯆꯦꯛꯁꯤꯜꯂꯛꯑꯀꯥꯟꯗ ꯅꯪ ꯅꯠꯇꯅ ꯀꯅꯥ ꯂꯩꯒꯦ ꯑꯝꯇ ꯈꯜꯂꯣꯕ. ꯅꯪꯒꯤꯗꯤ ꯗꯥꯗꯤꯡꯀꯨ ꯂꯩꯗꯨꯗꯤ. ꯊꯤ ꯐꯖꯩ ꯁꯤꯗꯤ. ꯅꯪꯗꯤ ꯁꯤꯒꯨꯝꯕꯁꯦ ꯀꯩꯝ ꯈꯪꯉꯣꯏ. ꯅꯪ ꯈꯪꯉꯤꯁꯦ ꯀꯦꯛ ꯅꯠꯇ꯭ꯔꯥ? ꯀꯦꯛ ꯆꯥꯕꯒꯤ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯁꯤꯒꯨꯝꯕꯗꯤ ꯑꯝꯇ ꯈꯪꯉꯝꯃꯔꯣꯏ. ꯅꯣꯏꯁꯨꯅꯦ ꯑꯉꯥꯡ ꯃꯃꯥꯡꯁꯤꯗꯕ. ꯂꯪꯋꯥꯟꯕ, ꯕꯤꯟꯁꯟ, ꯊꯦꯡꯛ ꯌꯨ. ꯅꯪꯅ ꯂꯣꯟꯅ ꯏꯀꯥꯏ ꯌꯦꯛꯆꯕꯗꯣ ꯑꯗꯨꯒꯤ ꯑꯋꯥꯕꯗꯣ ꯈꯪꯕꯩꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯜꯂꯤꯁꯦ. ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯅꯥꯟ. ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯋꯦꯜꯀꯝ ꯕ꯭ꯔꯣ. ꯑꯗꯣ ꯗꯥꯗꯤꯡꯀꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ? ꯑꯪꯒꯣꯕꯤ, ꯅꯪ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯂꯥꯟꯅꯗꯤ ꯂꯧꯅꯨꯀꯣ. ꯅꯣꯏ ꯍꯣꯁꯇꯦꯜꯗ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯂꯩꯅꯥꯗꯣ ꯑꯗꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ. ꯗꯥꯗꯤꯡꯀꯨ, ꯁꯥꯎꯒꯅꯨꯀꯣ. ꯂꯩꯅꯥꯁꯦ ꯗꯣꯡ ꯗꯣꯡ ꯌꯥꯝ ꯉꯥꯡꯕꯅꯦ. ꯃꯕꯨꯛꯇꯗꯤ ꯀꯩꯝꯇ ꯂꯩ ꯄꯣꯠꯇꯦꯗ. ꯇꯤꯟꯅꯔ ꯈꯪꯀꯅꯤ. ꯅꯪ ꯆꯥꯎꯈꯠꯇꯕ ꯑꯩꯒꯤ ꯆꯥꯎꯈꯠꯇꯕ. ꯅꯃꯥꯡ ꯂꯧꯁꯜꯂꯣ. ꯅꯪ ꯅꯨꯄꯤ ꯑꯝꯇ ꯐꯪꯒꯗ꯭ꯔꯥ? ꯍꯧꯖꯤꯛ ꯂꯩꯁꯥꯕꯤꯅꯤ ꯈꯪꯕ꯭ꯔꯥ? ꯑꯩꯅ ꯅꯨꯡꯁꯤꯕꯗ ꯅꯪ ꯅꯋꯥ ꯂꯧꯗꯦ ꯈꯪꯕ꯭ꯔꯥ? ꯅꯨꯡꯁꯤꯔꯦ ꯅꯨꯡꯁꯤꯔꯦ. ꯅꯋꯥ ꯂꯧꯗꯦ. ꯆꯥꯎꯈꯠꯇꯕ. ꯊꯥꯗꯣ. ꯌꯦꯡꯂꯒꯦ ꯊꯥꯗꯣ. ꯅꯪꯒꯤ ꯊꯥꯗꯣ. ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯅꯨꯄꯤ ꯆꯥꯕꯗ ꯅꯨꯡꯁꯤꯕ ꯌꯥꯗꯕꯅꯤ. ꯅꯨꯡꯁꯤꯕꯗ ꯑꯃꯈꯛꯇꯅꯤ ꯈꯪꯕ꯭ꯔꯥ? ꯅꯪꯒꯤ ꯊꯥꯗꯣ. ꯂꯩꯅꯥ, ꯅꯪ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜꯁꯦ ꯂꯩꯗꯣꯔꯕꯣ? ꯂꯩꯗꯣꯏꯅꯦ. ꯅꯪꯁꯨ ꯂꯩꯕ꯭ꯔꯣ? ꯂꯩꯌꯦ, ꯂꯥꯛꯑꯣ. ꯑꯩ ꯕꯦꯒ ꯄꯥꯏꯕꯤꯒꯦ. ꯀꯅꯥꯒ ꯔꯨꯝ ꯄꯨꯜꯂꯣ ꯍꯥꯏꯔꯛꯀꯦꯅ? ꯑꯩꯗꯤ ꯏꯊꯟꯗ ꯂꯩꯗꯣꯏꯅꯦ. ꯀꯅꯥꯝꯇꯒ ꯑꯩꯗꯤ ꯄꯨꯜꯂꯣꯏ. ꯏꯊꯟꯗ ꯂꯩꯕꯁꯦ ꯀꯤꯖꯩꯍꯦ. ꯑꯩꯗꯤ ꯆꯦꯂꯤꯟꯊꯣꯏꯗꯣ ꯈꯪꯕ꯭ꯔꯥ? ꯁꯦꯀꯦꯟ ꯏꯌꯔꯒꯤꯗꯣ. ꯃꯥꯒ ꯂꯩꯃꯤꯟꯅꯩꯌꯦ. ꯋꯥꯕꯅ! ꯑꯩꯗꯤꯅꯦ ꯔꯨꯝ ꯑꯃꯗ ꯍꯣꯡꯗꯣꯛꯅꯤꯡꯉꯕꯅꯦ. ꯅꯪꯒ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯁꯤꯔꯥ ꯈꯪꯗꯦꯗ. ꯂꯩꯅꯥ! ꯂꯩꯅꯥ! ꯀꯩꯅꯣ? ꯀꯧꯕꯒ ꯑꯝꯇ ꯈꯨꯝꯗꯅ ꯑꯗꯨꯝ ꯆꯠꯂꯤꯗꯨꯕꯣ? ꯀꯩꯅꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ. ꯑꯪꯒꯣꯕꯤꯗ ꯅꯪ ꯅꯝꯕꯔꯗꯣ ꯍꯪꯒꯦꯅ ꯀꯣꯜ ꯇꯧꯕꯅꯦ. ꯃꯥꯏ ꯅꯝꯕꯔꯗꯨ ꯁꯨꯡꯆꯠ ꯆꯠꯇꯕ. ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ. ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯕ. ꯁꯦ, ꯑꯗꯨꯒꯅꯦ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯑꯩꯉꯣꯟꯗ ꯑꯪꯒꯣꯕꯤꯒꯤ ꯃꯇꯥꯡꯗ ꯍꯪꯉꯛꯀꯅꯣ. ꯑꯩ ꯃꯥꯒ ꯀꯧꯅꯗ꯭ꯔꯦ. ꯀꯩꯗꯧꯅꯔꯒꯦ ꯍꯥꯏꯁꯦ? ꯀꯩꯗꯧꯅꯔꯒꯦ ꯂꯩꯅꯥ? ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯑꯩꯅ ꯊꯣꯔꯛꯀꯅꯤ ꯁꯨꯡꯊꯥ ꯊꯥꯖꯗꯕ, ꯊꯣꯛꯁꯨ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃꯅꯤ. ꯉꯁꯤ ꯐꯥꯎꯕꯗ ꯏꯕꯥꯅꯤꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯗ ꯃꯤꯌꯥꯝꯅ ꯀꯔꯤ ꯉꯥꯡꯅꯔꯝꯒꯅꯤ? ꯀꯅꯥꯅ ꯀꯂꯛ ꯄꯦꯟꯅꯔꯝꯒꯅꯤ? ꯑꯩꯅ ꯅꯉꯣꯟꯗ ꯊꯝꯃꯝꯕ ꯊꯥꯖꯕ ꯄꯨꯝꯕ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ. ꯏꯃꯥꯅ ꯉꯁꯤ ꯏꯀꯥꯏꯕ ꯅꯪꯉꯤꯕ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯏꯃꯥ.
ꯑꯩꯅ ꯁꯣꯏꯕ ꯉꯥꯛꯇꯅꯤ ꯃꯥ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥꯗꯨꯅꯅꯦ ꯏꯁꯨꯁꯤꯗꯅꯦ ꯀꯔꯤꯅꯣꯃ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯃꯥꯒꯤ ꯑꯔꯥꯟꯕꯗꯨꯅ ꯀꯣꯂꯦꯖ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯃꯥꯡꯗꯨꯗ ꯃꯈꯜꯖꯥꯏꯗꯨꯗ ꯏꯁꯨꯅ ꯊꯥꯕ ꯉꯝꯃꯤꯕꯅꯤ ꯈꯪꯉꯦꯗꯅ ꯃꯤꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯐꯕꯅꯤ ꯍꯥꯏ ꯑꯉꯥꯡꯗꯣ ꯅꯝꯕꯔ 1 ꯇꯥꯗꯅꯅꯦ ꯃꯃꯤꯡ ꯆꯠꯄ ꯑꯉꯥꯡꯅꯤ ꯍꯥꯏ ꯑꯐꯕ ꯑꯉꯥꯡ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯀꯦꯁ ꯇꯧꯔꯛꯑꯣ ꯏꯃꯥ 이마게 이바니 아코이수 그리 오이도르게 허지까 동도르게 이마 어머니나 게스트 어디네 아코이수 게스트 야로 이마도 숭야 야로 따바 야바 와나 띠미 이마 누피들은 까이노 수강나 고빵 타라모가 나는 또 밀레 들까 이노바 누나시 앵곤도르면 강거담니 ꯅꯪ ꯑꯣꯏꯔ ꯀꯩꯗꯧꯗꯕ ꯅꯨꯄꯤꯗꯨꯗ ꯈꯨꯄꯥꯡ ꯊꯥꯒꯦ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯁꯝ ꯐꯣꯏꯒꯦ ꯍꯥꯏꯔꯕ 나만이시 또 야래 버티 떠오르노 아두가 이나 마라온 멍함가니 가는 칼로리바 아이기라 나트로 아이기라 나트로 하유네 마가 많이 라리요 아이세 마나 두고 짜이 하이나 내 강나 아이나 마누 시로게 아이기라 나트로 하요 아이라 나트로 마나가 많이 라리요 바 그래도 낭치다 ꯗꯥꯗꯤ 그래도 라이노 ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯝꯇ ꯄꯥꯏꯌꯨ ꯍꯥꯏꯌꯦ ꯇꯠꯈ꯭ꯔ ꯃꯥꯜꯂꯤꯅꯦ